ꯃꯤꯔꯣꯟꯕ ꯊꯥ 9 ꯁꯨꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯇꯦꯡ ꯅꯤꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯉꯁꯤ ꯂꯝꯗꯝꯁꯤꯗ ꯊꯧꯗꯣꯛꯁꯤ ꯌꯥꯝꯅ ꯆꯠꯅꯔꯛꯂꯤ꯫ ꯅꯨꯡꯁꯤꯒꯤ ꯂꯥꯡꯗ ꯊꯨꯔꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯁꯤꯒꯨꯝꯕ ꯗꯁꯥꯁꯤ ꯇꯥꯍꯧꯔꯤꯕ꯫ ꯅꯨꯄꯥ-ꯅꯨꯄꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯃꯇꯝ ꯑꯃꯗꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯔꯤ, ꯊꯥꯖꯅꯕ, ꯑꯃꯅ ꯑꯃꯒꯤ ꯐꯅꯕ ꯈꯟꯕ, ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯁꯤꯕꯐꯥꯎ ꯉꯝꯅꯕ, ꯑꯣꯏꯗꯕ ꯃꯤꯅꯝꯕ, ꯃꯥꯡꯍꯟꯕꯤꯔꯝꯕ, ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯍꯥꯏꯕꯁꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯇꯝꯁꯤꯗꯗꯤ ꯅꯨꯄꯥ-ꯅꯨꯄꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯁꯦꯛꯁ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯑꯁꯤ ꯑꯣꯏꯔꯝꯃꯦ꯫ ꯃꯁꯤꯅ ꯀꯅꯥꯗ ꯃꯥꯡꯖꯩ? ꯅꯨꯄꯤꯗ ꯃꯥꯡꯍꯧꯏ꯫ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤꯅꯤ꯫ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯣꯕꯥꯏꯜꯗ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯊꯝꯅꯔꯦ꯫ ꯅꯨꯄꯤꯅ ꯊꯥ ꯂꯦꯞꯍꯧꯔꯦ, ꯅꯨꯄꯥꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ, ꯃꯣꯕꯥꯏꯜꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ, ꯃꯃꯤꯡ ꯂꯩꯐꯝꯁꯨ ꯑꯁꯦꯡꯕ ꯍꯥꯏꯔꯝꯗ꯭ꯔꯦ, ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯊꯥꯗꯤ 9 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯉꯥꯎꯔꯦ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯂꯩꯁꯥꯕꯤꯅꯤꯅ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ, ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯤꯔꯣꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯊꯥ ꯌꯥꯝꯂꯛꯂꯕꯗꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯀꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯆꯤꯡꯅꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯪꯕꯗ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯈꯥ-ꯔꯥꯏ ꯈꯪꯗꯅ ꯊꯤꯅꯕꯗ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯒꯥꯔꯤ ꯃꯆꯥꯒꯤ ꯅꯝꯕꯔ ꯅꯨꯄꯤꯗꯨꯅ ꯈꯪꯍꯧꯕ, ꯃꯗꯨꯗꯒꯤ ꯊꯤꯒꯠꯅꯕ ꯈꯪꯂꯛꯄꯅꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯦ ꯂꯧꯅ-ꯂꯩꯅꯁꯤ ꯍꯥꯏꯅ, ꯃꯥꯅ ꯑꯩꯕꯨ ꯊꯥꯖꯍꯜꯂꯒ ꯅꯝꯗꯨꯅ ꯏꯖꯠ ꯂꯧꯕꯅꯤ, ꯑꯩꯗꯤ ꯂꯩꯒꯦꯅ ꯈꯟꯖꯕꯅꯤ꯫ ꯑꯅꯤꯔꯛ ꯎꯅꯕꯗ ꯑꯅꯤꯔꯛꯇꯣ ꯑꯗꯨꯝ ꯏꯖꯠ ꯁꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯣꯟ ꯑꯣꯐ ꯊꯝꯈ꯭ꯔꯦ꯫ ꯃꯔꯛꯇ ꯑꯃꯨꯛ ꯍꯪꯉꯤ, ꯑꯗꯨꯗ ꯑꯩꯅ ꯃꯤꯔꯣꯜꯂꯦ, ꯎꯅꯁꯤ, ꯆꯦꯜꯂꯁꯤ, ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯔꯨꯕꯗꯒꯤ ꯑꯣꯐ ꯊꯝꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯐꯣꯟ ꯆꯠꯄ꯭ꯔꯥ? ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯈꯤꯗꯦ꯫ ꯋꯥꯔꯤ ꯁꯥꯕ ꯅꯨꯃꯤꯠꯇꯨꯗ ꯕꯖꯥꯔꯗ ꯎꯅꯁꯤ ꯍꯥꯏꯈꯤ, ꯑꯩꯗꯤ ꯉꯥꯏ, ꯃꯥꯗꯤ ꯂꯥꯛꯈꯤꯗꯦ, ꯐꯣꯟ ꯑꯣꯐ ꯊꯝꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯝꯕ ꯂꯝ ꯌꯨꯝꯅꯥꯛꯇꯨꯗ ꯑꯩꯅ ꯍꯪꯉꯨꯔꯦ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯈꯪꯅꯔꯛꯀꯅꯤꯅ ꯄꯥꯈꯠꯄꯅ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯌꯥꯝꯅ ꯋꯥꯈꯤ꯫ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯒ ꯑꯩꯕꯨ ꯏꯊꯟꯇ ꯃꯥꯡꯍꯟꯕꯤꯕ ꯌꯥꯅꯤꯡꯗꯦ꯫ ꯃꯥꯕꯨ ꯊꯤꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯥꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ, ꯃꯗꯨꯗ ꯊꯤꯒꯠꯄꯗꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯪꯉꯛꯄꯅꯤ꯫ ꯁꯤꯡꯖꯃꯩꯗꯒꯤꯅꯤ, ꯇꯨꯔꯦꯜ ꯃꯄꯥꯟꯗꯩꯅꯤ ꯍꯥꯏꯔꯝꯃꯒ ꯄꯨꯔꯥꯞ ꯇꯥꯏꯑꯣꯟꯅꯔꯝꯃꯦ꯫ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ꯫ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯑꯅꯤꯔꯛ ꯎꯅꯩ, ꯑꯃꯨꯛ ꯈꯛꯇꯅꯤ ꯃꯔꯤ ꯊꯝꯅꯈꯤꯕ, ꯑꯗꯨꯁꯨ 2013ꯗꯅꯤ꯫ 14ꯒꯤ ꯆꯍꯤꯁꯤꯃ ꯏꯕꯥꯅꯤ ꯎꯅꯈꯤꯗꯦ꯫ ꯃꯥꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ, ꯃꯥꯅ ꯂꯝꯗ ꯆꯠꯂꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟ ꯆꯠꯈꯤꯗ꯭ꯔꯦ꯫ ꯊꯥꯖꯗꯅ ꯌꯥꯝꯅ ꯀꯨꯏꯔꯕ ꯀꯥꯟꯗ ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯛꯑꯒ ꯊꯥ ꯂꯦꯞꯄꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯦꯀꯣꯔꯗꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯗꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯕꯗꯨꯁꯨ ꯍꯥꯏꯕꯅꯤ, ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯎꯅꯈꯤꯗꯕꯗꯨ, ꯅꯪꯅ ꯍꯥꯏꯕꯗꯨ ꯁꯣꯏꯔꯦꯅ꯫ ꯑꯩꯅ ꯆꯞ ꯆꯥꯅ ꯇꯥꯡ ꯊꯥꯗꯤ ꯈꯪꯗꯔꯦ, 2014ꯁꯤꯃꯗꯤ ꯁꯨꯡꯎ ꯎꯅꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯅ ꯍꯥꯏꯔꯦ꯫ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯃꯆꯤꯟ ꯊꯤꯕꯅꯤ, ꯃꯁꯥꯒꯤ ꯃꯔꯥꯜ ꯊꯩꯗꯣꯛꯅꯕ ꯍꯥꯏꯖꯤꯜꯂꯤꯕꯅꯤ, 2014ꯗ ꯎꯅꯕꯅꯤ, ꯊꯥꯒꯤ ꯆꯞ ꯆꯥꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯍꯧꯖꯤꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤꯅꯤ, 2014ꯒꯤ ꯖꯨꯂꯥꯏꯗ ꯎꯅꯕꯅꯤ, ꯆꯍꯤꯗꯨꯃ ꯎꯅꯗꯦ ꯀꯥꯏꯅ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯅꯍꯥꯟꯅ ꯏꯆꯥ ꯄꯣꯛꯑꯅꯤ꯫ ꯑꯩꯅ ꯋꯥ ꯉꯥꯡꯗꯕꯅꯤ, ꯃꯁꯥꯗ ꯂꯥꯛꯈꯤꯁꯅꯨ ꯍꯥꯏꯗꯨꯅ꯫ ꯅꯪꯅ ꯀꯔꯤꯒꯤ ꯂꯝ ꯂꯣꯠꯂꯒ, ꯃꯤꯡ ꯌꯨꯝꯅꯥꯛ ꯂꯣꯠꯂꯒ, ꯍꯨꯔꯥꯟꯕꯗꯧꯅ ꯑꯩꯕꯨ ꯀꯣꯏꯕꯤꯔꯝꯃꯤꯕ? ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯀꯣꯏꯕꯕꯨ ꯑꯁꯨꯝꯅ ꯃꯁꯛ ꯂꯣꯠꯂꯒ ꯀꯣꯏꯅꯕ꯭ꯔꯥ? ꯃꯗꯨꯗꯤ ꯍꯧꯕꯗꯩ ꯍꯧꯅ ꯑꯩꯕꯨ ꯑꯗꯨꯝ ꯃꯥꯡꯍꯟꯕꯤꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯦꯅ ꯅꯨꯡꯁꯤ-ꯇ ꯇꯧꯕꯅꯤ꯫ ꯃꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯩꯕꯨ ꯃꯥꯡꯍꯟꯕꯤꯔꯣꯏ ꯈꯟꯕ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡꯕ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯕ ꯀꯩꯗꯧꯏ? ꯃꯥꯅ ꯅꯨꯄꯤ ꯀꯌꯥ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ, ꯃꯃꯤꯡ ꯂꯩꯐꯝ ꯂꯣꯠ-ꯂꯣꯠꯇꯨꯅ ꯀꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯅꯨꯄꯤꯅ ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯁꯦꯅ꯫ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯂꯩꯒꯦ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯔꯔꯣꯏ, ꯃꯥꯅ ꯃꯇꯝ ꯁꯥꯡꯅ ꯂꯣꯠꯂꯤ, ꯃꯤꯔꯣꯜꯂꯦ ꯍꯥꯏꯈ꯭ꯔꯐꯥꯎ ꯃꯤꯡ ꯂꯩꯐꯝ ꯃꯤꯅꯝꯃꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤꯗ ꯂꯩꯕ ꯀꯤ, ꯂꯣꯏꯁꯤꯟꯅꯕ ꯅꯥꯏꯔꯒ ꯌꯨꯝꯗ ꯂꯩꯖꯔꯒꯦ ꯍꯥꯏꯔꯦ꯫ ꯅꯨꯄꯥꯅꯁꯨ ꯂꯧꯕ ꯄꯥꯝꯗꯦ ꯍꯥꯏꯔꯦ꯫ ꯂꯩꯁꯥꯕꯤꯒ ꯑꯣꯏꯕꯅꯦ, ꯋꯥ ꯆꯥꯎꯅꯕ ꯄꯥꯝꯗꯦ ꯍꯥꯏꯔꯦ꯫ ꯅꯨꯄꯤꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯍꯤꯡꯖꯅꯕ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯅꯨꯄꯤꯁꯨ ꯐꯠꯇꯦ, ꯅꯨꯄꯥꯁꯨ ꯐꯠꯇꯦ, ꯆꯞ ꯃꯥꯟꯅꯩ, ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯋꯥꯐꯝꯗ ꯇꯥꯖꯩ꯫ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯊꯥꯖꯩ, ꯄꯪꯊꯩ, ꯏꯖꯠ ꯄꯤꯊꯣꯛꯄꯅ ꯃꯥꯡ ꯊꯥꯏ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯥꯖꯕ, ꯊꯃꯣꯏ ꯆꯦꯠꯄ ꯌꯥꯎꯅꯗ꯭ꯔꯦ꯫ ꯀꯌꯥ ꯋꯥꯅ ꯊꯤꯅꯔꯦ, ꯊꯤꯕꯗ ꯊꯥ 9 ꯁꯨꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦꯗꯅ꯫ ꯅꯨꯄꯥꯗꯨꯗꯤ ꯋꯥꯏ ꯁꯪꯈ꯭ꯔꯦ, ꯅꯨꯄꯤꯃꯗꯤ ꯂꯩꯁꯥꯕꯤꯅ ꯃꯆꯥ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦꯗꯅ꯫ ꯅꯨꯄꯤ ꯃꯁꯥꯅ ꯂꯩꯖꯔꯔꯣꯏ, ꯑꯍꯜꯁꯤꯡꯅꯁꯨ ꯄꯤꯔꯔꯣꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯄꯤꯔꯨꯕ ꯌꯥꯄꯣꯠꯇꯦ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅꯤ꯫ ꯅꯨꯄꯥꯅꯁꯨ ꯂꯧꯕ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ, ꯃꯥꯒꯤ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯅꯐꯥꯎ ꯌꯦꯠꯄꯁꯤꯗ꯫ ꯃꯥꯅ ꯏꯖꯠ ꯁꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ
ꯐꯕ ꯑꯗꯨꯗꯤ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ, ꯃꯤꯒꯤ ꯏꯖꯠ ꯁꯣꯛꯎꯔꯕꯅꯤꯅ ꯃꯥꯁꯨ ꯋꯥꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯃꯆꯦꯗꯨ ꯃꯤꯔꯣꯜ ꯉꯥꯡꯏ, ꯚꯥꯞ ꯇꯥꯏ, ꯋꯥ ꯌꯥꯝꯅ ꯉꯥꯡꯗ꯭ꯔꯁꯨ ꯚꯥꯞ ꯇꯥꯏ, ꯃꯥꯅ ꯗꯥꯏꯇ ꯐꯖꯅ ꯂꯧꯏ, ꯃꯔꯩ ꯇꯨꯔꯩ ꯇꯧꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯨꯄꯥꯒꯤ ꯃꯤꯁꯤꯡꯅ ꯅꯨꯄꯤꯕꯨꯗ ꯍꯟꯊꯅ ꯉꯥꯡꯕ, ꯅꯨꯄꯤꯗ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯇꯧ ꯉꯝꯃꯤ, ꯏꯄ꯭ꯋꯥ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯂꯩ꯫ ꯃꯥꯗꯤ ꯉꯥꯡꯗꯦ, ꯏꯄ꯭ꯋꯥꯅ ꯂꯥꯟꯕꯅꯤ, ꯃꯤꯒꯤ ꯏꯖꯠ ꯁꯣꯛꯎꯕꯩꯅꯤ ꯍꯥꯏꯖꯩ꯫ ꯅꯨꯄꯤ ꯃꯃꯥꯗꯨ ꯁꯥꯎꯒꯠꯂꯛꯏ, ꯃꯥꯅ ꯏꯆꯥꯕꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯉꯥꯡꯏ꯫ ꯃꯗꯨꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯃꯥꯗꯨꯗ ꯁꯥꯎꯅ ꯉꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯕꯦꯔꯥ ꯀꯥꯔꯤꯕ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯤꯔꯣꯜꯂꯦ, ꯃꯆꯥ ꯂꯧꯊꯣꯛꯑꯦ, ꯒꯨꯂꯤ ꯆꯥꯔꯦ, ꯃꯆꯥ ꯄꯣꯛꯑꯦ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯑꯋꯥꯕ ꯇꯥꯗ꯭ꯔꯤꯉꯩ, ꯆꯦꯟꯗ꯭ꯔꯤꯉꯩ ꯏꯖꯠ ꯁꯤꯟꯅꯕꯤꯒꯅꯨ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯤꯡ ꯉꯥꯡꯕꯤ ꯆꯩꯕꯤꯌꯨ, ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨ꯫ ꯐꯖꯕ ꯅꯠꯇꯦ, ꯂꯩꯁꯥꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯕꯗꯅꯥꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯁꯥꯕꯤ ꯀꯌꯥ ꯊꯥ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯊꯤꯕꯤꯌꯨ, ꯂꯧꯍꯟꯕꯤꯌꯨ ꯂꯥꯛꯄꯁꯦ ꯊꯤꯅ ꯉꯥꯡꯉꯒ ꯂꯩꯁꯥꯔꯤꯉꯩꯗ ꯑꯗꯨꯃꯥꯏ ꯇꯧꯔꯕꯗꯤ ꯋꯥꯖꯕ ꯇꯥꯕ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯕꯁꯨ ꯉꯝꯗꯦ꯫ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯤꯆꯠꯇꯨꯅ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨ꯫ ꯏꯁꯥꯅ ꯂꯩꯀꯣꯛꯇꯒꯤ ꯊꯠꯂꯨꯔꯕ ꯂꯩꯔꯥꯡꯗꯨ ꯏꯁꯥꯒꯤ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ, ꯂꯪꯊꯣꯛꯄꯤꯒꯅꯨ꯫ ꯂꯪꯊꯣꯛꯄꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯀꯣꯛꯇꯒꯤ ꯊꯠꯄꯤꯔꯨꯅꯨ꯫ ꯃꯤꯅ ꯂꯪꯊꯣꯛꯂꯝꯂꯕ ꯂꯩꯔꯥꯡ ꯈꯨꯟꯕ ꯄꯥꯝꯕꯤꯔꯝꯃꯣꯏ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯥꯅ ꯍꯦꯛꯂꯨꯕ ꯂꯩꯔꯥꯡꯗꯨ ꯂꯪꯊꯣꯛꯑꯝꯃꯒ ꯃꯤꯒꯤ ꯑꯣꯏꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯁꯥꯒ ꯃꯤꯒ ꯈꯦꯠꯅꯕ ꯈꯪꯕꯤꯌꯨ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ꯫